Nigeria hariba country asigi boarding school da lairiba satrasing aduna athengba hengi matamda bunupi amana high heel sign khangnaba khuning awang mi khungtu tongdana khoi lairiba boarding dugi manungda kucha satpagi makholdu toina taram Nigeria gi boarding school singda khuning awang mi khung tongduna tamnariba bunupi asigi maming mega hoi koi korom Mahagasi matamamada Nigeria gi aba hariba city asida laiba school lamada thabak toromba yamna sathiba ojanupi amo irami Mahangna matamayambada high heel sign khangnaba khuning awang mi khungtu tongam mana khuning awang mi khung tongduna satpagi makholdu koi haina taram Nomadi mane school adu tamleba satrama yam tamthina phubudagi school gi authority singaduna mabu school adu dagi tanthora Dava laibak thibadi mana rinda halapa matamda lambida mana tongniba gari do accident thoame maduda mahak sikhiram nimida tugi thengda hingi matamda magi asiba thawai aduna boarding school adu dahala aduna tamnaba horam Nuda dagi hawatuna boarding school adu lairiba satra sungaduna kana gumba mana khuning awang mi khung tongduna satpagi koi lamba makholdu toina taba horam